Lakhipuronline puthokchaba February gi tang 13 Sagolse numit ki Khomjinba Pao tabirase. Ahanbada maroiba Pao Kaisam Pravin amadi Namram Nipen gi misi asiga mari lenana semba Joint Action Committee gi miphamama Dholai Community Hall dangarang pangthokre. Singirbon mutum lekai gi oja mutum Gopimon Singhana leikhitabada awapa phongdokre. Jiribam Bidhan Sabha Kendrada BJP gi mirep oiriba Namairak Pambuddha Chandra gi phiral chingatpagi thoramda Manipur gi CM Nongthoma Biren saruk yakre. Tripura gi khwaida chahi gi oiba Guru Kirtan pangthokre. Dr. Rajdeep Rai MP Rural and Urban Knockout Football Tournament Lisingani ga kunithoi ngarangdagi Singirbon High School gi sanabungda hokre. Tolen Kunda Chathariba Late Furit Sabam Baladev Singh Memorial 5-man Soccer Tournament ki ngasi final da 7 Cobra Ningthemkhul amadi SFA Singirbon sanaragani. Amasung Assam da miyoi 65 gi masada COVID ki anuba case thengnakre. Laichat asina ngarang miyoi mari sikre. Haujik mapungoiba Pao tabirase. Mamang tha January gi tang 18 da Kasar jila gi Dholai Ramprasadpur da leiba Kaisam Pravin bo Mizoram da mihathina hatok pikiba matung Namram Nipen Singha busu custody da sikiba sigamari lenana semkiba Joint Action Committee demanding justice for double murder of Pravin Singh and Nipen Singh na kaukiba miyam gi oiba miphamama Lantugram Dholai gi Community Hall da February gi tang 13 yumsakation mit pangthokre. Miyat asiga mari lenana Assam lengaka JSC gawari sanabagi thorang tauriba cheragasida WMC na lakliba February gi tang 19 gi manungda Mizoram highway da blockade tauragani haina Pauda phongdokliba du JSC ga WMC ga Pao phauna haudabagi maramnani hairi. Ngarang jumsakaisada WMC gi mihut singa JSC ga punna phaminaduna WMC na ban taugani haikibadu handokchere haina WMC gi mihut singna mifam asida sengdokre hairi. Loinana JSC na misi asigi matangda ban taugani haikibasu leite haiki. Kanagumba CSO natraga NGO singna JSC ga tanaramdana misi asiga mari lenaba thabak thoram amata taubidana basu JSC gi chief convener Ketri Mayum Kundalna makhatana phongdokhi. Committee is fixed nate. Asida topa yet to yaro haibisu leite natraga masina to punama ekta mayamna jarani haibisu leite akone to thabak kuding miyam da hangaga miyam da tanaraga tawkibungatani ada hujiksu torokadabangani aduga ate to organization si kanaguma ataisu akode cooperate to ningba leraga su makhal matel mongda sida joint action committee se yawu mongda traga mapan ai cooperate torokpajai natraga ground da sida laga joint action committee se ground da lerimina asida su mayam lagmina kai kai to mina baya JSC gi legal advisor Ramakantana haikibada JSC na changsiliba khongjanga da mayamna mateng pangbiu amadi misi asigi justice phangnanaba aikoi amatta oina lepminasi haiki. Thokcheriba Joint Action Committee gi mifam sida haiba mihat thina halaba provision amasung Nipen gi matangda kanagumba kharana karigumba atop organization dagi karigumba akoi siga mateng pangbidana akoi jointly tawminadana tawsi akoi awatpa asoiba leresu takpiro aduga lanai organization na individual oina tongana amuk press thokna natraga press media kaudna tawbiuse tawbidna ba nolokchari NGO myam puna khoi puna punminasi akoi gi pandam phangna tawsi maramdi handagi mihachida karigumba khara parama achu parama Mizoram government da achu parama tabibagi khudong chawdo lawminasi haraga myam puna khurumjari Lauthokchaba ama Kasar jila gi Sonai thana gi manung chanba thangjam lekai gi thangjam Monindra Singha Apokpa late TH Kebol Chan Haukiba February gi tang 13 Nongmaijing numit ki ayuki pung 13 tabadagi yumdagi thokkibadagi thiba phangdre kanagumana thangjam Monindra Singha ga thengnabirabadi mahakki machanupa TH Bijoy gi mobile number 7896819864 natraga 8011945594 da Pao pibirakna bahairi Singirbon mutum lekai gi oja mutum Gopimohna leikidabada awaba phongthokpagi miphamama Singirbon Development Association gi president Usam Chauba amasung Singirbon Football Academy gi president CH Mohan Singana punna presidium member oiduna Singirbon High School gi sanabungda ngarang pangthokre oja asina leikidabada yumnam Nadia Chan Posamam Rajendra U Chauba CH Mohan na chingba miyoi singna mahakna hinglingai da pangthoklamba thabak thorom singi matangda palladuna wangangki
Mahak LP Oja oina Krista Kumja lising amaga chamapan marfutra homdoi da thabak changki. Number changma ga humbutra homdoi Kaptanpur LP gi Oja makok oina lising ani ga taratreta thabak tagi pothaki. Football gi masak naiba sanaroi oirami Educational Youth Club Singirbon gi founder president ne Oja Mutum Gopi Mohan haukiba February gi tang mapan da laikidabani. Laikidaba matamda masagi chahi humpu manga sukre. Oja asigi thawaina taibang mapugi nakta ingna chingna leirunaba miphamna minute ama tumina leiduna thawni jakhibaga loinana imung manunggi awabadasu saruk yazari haina Singirbon Development Association gi General Secretary Yumnam Nadia Chana phongdorakle. Malem gi apunba Maitai Lining Lupki paring naina chatharakpa thauram gi manung channa Oja Khuman Chauba Maitai gi lamjing makhada Dulopsara Masaloisangi Thomi Sinpangloisingna Silangduna Fairen gi chaichat Tramangani Pan Bajum Sakation Mita Maitram Chauban Maitai gi Sangaida Mioi Khara Ipanat Ipunat Maitai Ekhoi gi Lining da Hanjilakpagi Wasak Parai Hanbagi Thoromama Pangthokre haina Lup asigi President na thorakpa Cherol Amada Khangalakli. Kasar Jila gi Dholai Thana gi manung chanbada leiba Bam Rampur Khungangi Oil Tanki Driver K Pravin amasung mahaki loinaba N Nipenbu Mizoram da mihat thina hatok piramagi thodok asigi matangda The Protection and Preservation Committee Manipur PPCM gi maige tegi thamoi sokna pendaba phongdorakle. Cherola sinahai yai haiduna makha samtharaktanaba lamdam asigi lengakna India gi Home Department ta Manipur gi mapanda khundariba ireicha singi punsi amadi lanthum kanbiduna mating mathauna hapinaba aiba cherol thabiduna NIA natraga CBI da thidok hanbinaba athubada honabiu hairakle. Achumarana sengba ama khangriba phawba kangleicha pumbana thidok minasi lengakta taksin si haina PPCM gi maigi dagi phongdorok pagaloinana ningamdana pikhamna khraba thawai anibu mapugi leikolda ingna chingna lehenbinaba mapuda thongnijari haina Publicity Subcommittee Protection and Preservation Committee Manipur gi convener Laikhuram Jayanti gi press cherol amada hairi. Khanghanjaba ama Manipuri Sahitya Parishad Meghaloina lising aniga kunma thoigi oina Sahitya amadi kala gi lamda mana phanglagadaba singi ming lauthokre haiba ngarangi pauda Sri Irungbam Basanta da Sahitya Ratna mana piragani haikhiba du Sahitya Ratna gi mahutta Sahitya Bhushan mana oigani. Typing mistake oikibani haina Manipuri Sahitya Parishad Meghaloi gi Secretary Dr. Komoljit Chiromna nauna thokpa press cherol amada phongdorakle. Jiribam Vidhan Sabha Kendra da BJP gi mirep oiriba Namairakpam Budhachandra gi phiral chingkhatpagi thoromama ngarang Manipur gi Mukhyamantri amasung BJP gi luchingba Nongthomam Biren yauna pangthokre. Thoramda MP Laisemba Sanajauba Manipur Food Industries Corporation Limited ki Vice Chairman K. Sarat Kumar Singh, Ashok Singhal, Honorable Minister Assam, Election Co-in-charge BJP Manipur Pradesh, A. Biren Singh, Ex-Minister, K.H. Janaki Devi, Adhyaksha ZP Jiribam, L. Birjit Singh, Spokesperson BJP Manipur Pradesh, T.H. Romsang Singh, Social Worker Jiribam, Bimolendu Rai, President BJP Kasar District, L. Somorendra Singh, Pradhan Hilghat Gram Panchayat, Laljiding Mar, Pradhan Borobekra Gram Panchayat, Sri Pausing Kamai, President Naga People's Front NPF Jiribam District amadi BJP gi maruiba mioi kaya saruk jaki. Lakadoriba mikhalda BJP na mapung phaba majority phangduna sarkar semlagani hairaduna Jiribam Prajamiyamna N Budhachandra da vote pibiu haina thauramda Manipur gi CM na phangdoklamki. Aikoina khwaidagi pambase lamsat ବ୍ୟବହାର thakchi kasi ijat yaudra de khoi sigibana phayena khanba jati ngakane boi Sumiko, Asian like the Hindi Saruk of Sea, Kanbadugi, spirit live of Jati neighbor. Aduna in a high Bajamoy meeting Korka, Yemo Ahanbada, Isi the Imada, Isan the Sakataba, Kawgadu Wahivatado. Number 1, Adugi Wahidumunito. Adugalambi the Karita Womatanda, Hoi, Max Haunabagi, Strike Lapagi in a Vakona Amani. Lambi the Hamoy Sohun Maharga. Tawdro Sahi mga dinoy adu uramaroy Sahi mga dinoy adu uramaroy Sri Chaitanya Mahaprabhu amasung Narottam Thakurbu Saitharaduna Tripura gi khwaida chahi gi oiba Guru Kirtan pangthokre ngarang February gi tang 13 khwai Meitei Khunaina Silangduna
Nongpok Durganagar Mandopta Pangthokiba Guru Kirtonda Khwaigi Ahal Oiraba Brahman Mangana Saruk Yakhi Loinana Committee gi Maigi Tagi Sanskriti Sebi Saknai Raba Guru N Biro Singbu Ikai Khumnaki Kirtonda Saruk Yakhiba Saisakpa Oza Kunjamhon Duharda Oza Sumen Pungda Oja Chandra Ranjit Sharma amasung Raj Singhani Thoromasiga Mari Lainana Soraizam Uttom Singna Mahaprabhu amasung Norotom Thakurgi Guru Kirton Haudokibagi Maramda Wangangki Dr. Rajdeep Rai MP Rural and Urban Knockout Football Tournament Lisingani Kunithoi Ngarang dagi Singirbon High School gi sanabungda hokre Ngarang nungtil pung ani makai taba matamda Singirbon High School gi sanabungda numit mangani chupna sanagadaba Dr. Rajdeep Rai MP Rural and Urban Knockout Football Tournament Lisingani Kunithoi hokre Ngarang gi match da sanakiba team singdi Landruol FC Markulin amadi RCC Binakandi Part 2 ni Markulin team na RCC team bu goal taruk sunoda maithiba piki match asi A Nabachandrana center referee M Premjit amadi Babul Murana line assistant aduga H Ningtambana fourth referee oina conduct tauki Kasar Sports Forum na BJP Kasar district amadi Singirbon Football Academy ka khusamnaraga organize taukiba gi haudokpagi thoramda saruk yakhiba singdi BJP Kasar District President Bimolendu Rai, APDCL Assam ki Director Nitya Bhushan De, Lakhipur BJP Mandal ki President Sanjay Kumar Thakur, Binakandi BJP Mandal ki President M Vidyapati Singh, Baskandi BJP Mandal President Gunamani Singh, Singirbon Football Academy ki President CH Mohan Singh, Kasar Sports Forum ki Lakhipur Zone ki In-charge Jholok Chakraborty, Kasar Sports Forum ki General Secretary Ashish Chakraborty, MP Cup Tournament ki Convener Mithun Rai, SFA Singirbon ki VP Y Nadia Chan amadi P Rajendra Singh Loinana, Professor G Narahari Sharma, Subodh Kormakar, T Kamini Nachingba akhanamba miyoi sing daista leiting oiki. Ngasi Sagolse Numit Singirbon Football Academy amadi 7 Cobra Ningthemkul gi team sing sanaragani haina SFA Singirbon gi General Secretary TA Sarit Kumar Singh na thorakpa cherol amada phongtoragli. Futsal Playground Tolenkhunda Kasar District Soccer Futsal Association na Young Farmers Club Tolenkhunga Kusamnaraga Haukiba February gi tang 15 dagi late Furi Sabam Baladev Singh Memorial 5-man soccer tournament cum selection of Kasar District Under 17 mapung phana chathari ngarang sanakibada LNGP na walkover NYC amadi Punagram Club goal amamam BTP Bontarapurna Binakandi FC bu goal ahum suinoda LNGP na YFC Tolenkhunbu Panjal manga suinoda SFA Singirbon na NYC bu goal taret amada 7 Cobra Ningthemkul na Lighting Lingzel FC bu goal ahum anida aduga semi final da SFA Singirbon na LNGP bu goal mari amada 7 Cobra na BTP Bontarapur bu ani amada thoiki ngasi final match da 7 Cobra Ningthemkul amadi SFA Singirbon sanaragani match conduct taukiba singdi N Santi Kumar Singh P Irabanta amadi NG Santimoy Singh ni haina Kasar Soccer Futsal Association gi secretary Ngangom Santimhon Singh hana khangalagli Haksel loisangi paumatungina Assamda haukiba pungkun marida miyoi lising taruk changmaga marfunipan gi changyeng chathabada miyoi yangkai manga gi masada COVID-19 na naba thengnakre positive oibagi chang chada 0.9 homoiri laichada sinangarang miyoi mari siki aroibada maroiba pau amukhanna Kaisam Pravin amadi Namram Nipen gi misi asiga mari leinana semba Joint Action Committee gi miphamama Dholai Community Hall dangarang pangthokre Singirbon mutum lekai gi oja mutum Gopimon Singhana leikidabada awapa phongdokre Jiribam Bidhan Sabha Kendra da BJP gi mirep oriba Namairak Pambuda Chandra gi phiral chingatpagi thoramda Manipur gi CM Nongthomba Biren saruk yakre Tripura gi khwaida chahi gi oiba Guru Kirtan pangthokre Dr. Rajdeep Rai MP Rural and Urban Knockout Football Tournament Lisinganiga Kunithoi ngarangdagi Singirbon High School gi sanabungda hokre Tolenkhunda chathariba late Furit Sabam Baladev Singh Memorial 5-man soccer tournament ki ngasi final da
7 Cobra Ningthemkhul amadi SFA Singirbon sanaragani amasung Assam da miyoi yangkhai mangagi masada COVID ki anuba case thangnakre laichat asina ngarang miyoi mari sikre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare